Lenga kasusan riba kuki lalo ba khulai fai ba singna chinga taina na leiba tampaki mafam singda mihat mipun toba amadi yum kya mai thabagi thawong sing leptana chatharak pada Central Forces sing asina tumina yengduna leiba bu yaning da bu phongdoktuna ngasi hairangoi thong makha kaibum oinam leikai da miyamna khongjang sangsin kibaga loina leiba asigi lusing ba singi mitam mai thakrai Maikai Robi Khoisaun Rabam Yamna, Bharat ki Prime Minister Narendra Modi, Union Home Minister Amit Shah, Chief Minister N. Biren, Security Advisor Kuldeep Singha Amadi, Overall Operation In Charge Asutosh Sinhagi, Mitam Maithaduna Pendaba Kholau Sing Lau Kibagaloina, Go Back Indian Army, Migrant Chin Kuki Sing Tam Toko, MLA Sing Masagi Pirep Lau To We Want Peace, Hybrid Sing Bafla Kart Kasu Paiki. Now ching the long way the lemon, consider now ching Marakta Hita Hana Sunaba with Tobox. She is a Hong Bar Sankana, about committee Semaga, Madame the Center, the Wari Hanabu. Mipainingay oiba sing the taine bo mafam kuntraga ni fan khangatuna Central Forces sing amadi State Force sing na ngak senbage thabak hon khrei maramasina Raja sing na aki akhang amadi chingna bu bomba thadok piduna santi gi lambi da hanjillatna na bhona biro haina Chief Minister N. Biren appeal torokni ngasi ma ki Bangalore fang thoki ba paw gi mifam amada Chief Minister na haiki Hojik punna state asida paramilitary forces lising kuntraga mari deployed tawduna leire amadi Karnataka da bot ki duty satkiba IRB amadi MR personnel singsu state ta loina halaktuna leire loina na su da leiba lalhauba sing asisu ayambana makhoi gi designated camp sing da confine tawduna lehen kre haiki Raja gi mayukta leigadaba MLA amatta minister maka ekhoi leiriba temsi de yauke Raja ke apamba Raja ke aningbali matungina tawgadaba ekhoi ngaptani aduna Raja ke mayukta leigadaba amatta yauke no kana kani mage individual aduda comment bina baduga ekhoi government gi hoine ekhoi collective comment ki basiga masige ekhoi na collective government hoine comment bijeri base masne mayana haja Manipur Kundariba community Kuding Maki sentiment taduna Santi Purukna Basungsho Shoidana Honagani Manipur Sana Tanganaba Potlam Fang Dabagi Awaba Amatala Heloi Haina Union Home Minister Natazaba Pirakle Haina Ngarang Guatida Union Home Minister Unabada Seruk Yakiba Minister Awangbo New Mina Haikre Pomi Singa Unaba Amada Mahana Haiki Union Home Minister Amit Shahana Manipur Miyamna Center Lengak Natazaba Tambiu Haina Supongdoraki Haiki Sida makai over anxious boy bigno sida akiba lay bigno government the thazab thambiu akoi soidana state asi athubada peace mukramna ba honor gi mutakta masa yauna akoi honor gani hamse akoi assurance patana pb government the thazab thambiraga state asi mang thana amuk permanently akoi peace leina ba ai soidana honor gani hamse akoi Honorable Home Minister the assurance ni Kutlai fiber lalobu singi matakta Bharat Sarkarna tumina khak laithokte haiba adu utpiduna hojik kuki kutlai fiber lalobu singna thokhalliba kanglukki irang asibu Ministry of Home Affairs na khut thingjinduna Manipur da santi hanjal halo haina khwairamban ima kaithel ahumgi working committee na ngasi ayuk Prime Minister Modi da aiba siron ama PMO office ki email amadi speed post ki khuthang da pishinkre Madugi masigi mana lakbiba aduga ekoi Bharat ki Prime Minister na hojik kuki militant sing na chatharakliba tamtha akoi tamthiba thabak sing makoi na thongalliba mafam sida leba sida thongalliba charang na ba ase amuk hana thoktana ba matungda ekoi ingna takna punna leiminna ba aduga amaga nungsinada ba se matam kuina leitana ba makoi na simbiramgani haina ekoi na makoi gi mafamda thajaba thamse Haukiba May Ahumdagi Tokiba Kangluki Irang Namaram Oiduna, Hojik Oirakliba Manipurgi Pibam Asida, MLA Yankai Karito Duna Ladibano, Su the Ladiba Kuki militants in the Satarakli Behing Sagi Todok Sing Ase, Lenga Ngakpangam Loidaba Oirabadi, Ngamdre Hana Lau Topido, Miamna Oin Ngak Cherage, Kuki Yitongan administration Tambayaroi, Kuki militants Singi, Su Kudak the Hando. Atuba the NRC Satna Luhaiduna, One Manipur One Administration Haiba Banner Makada, Ngasi Thowal District, Yaripuk Koirom Desu, Wakat Mipam Pam Duna Kongjang Sang Sinkre.
nupa nupa na leirak khulakta aikoi bunga ibane haiduna thokare aduga army sing na aikoi gi yumda sanga ga layauruba nupi aikoi da moina kusi taurak pajidi mama oi bi aikoi na isa le sabi jing ji gi matau geng bangamdre aduna maram moidana thaja laiba hen ba force jing je thuna laukthok pi gro aduga aikoi gi manipur force na koi ngak pi ro moi ga akoi ga kusam narga akoi ima leibak che ngak cherage Lamdam sida thokliba irang asin nemthaduna mahusagi oiba punsi mahingda hanjilaktuna santi leina nungsi shana na hingan biu haiduna peace committee lilong na sinduna Manipur ge tongan tongana masaj singda mass prayer tawduna taibang mapuda haijakre masigi saruk ama oina luf asigi head office oiriba lilong darul ulum markas dasu miui sakya tinduna mass prayer pangthokre mahausa gumna santi oiba tangdu leitaba punsi marel ama lakna namgi damak ikoi ki mai kai dagi Allah ikoi punna ko sembi riba Allah mapuda thoni jabagi thauram mama Malem da sakti label about ni haiduna nafal karba Bharat ni Manipur da thokleba phuruk ki irang asin numit kun ga humdoi ni sura fawda laksin bangam driba karigino amadi Union Home Minister Amit Sahana Imphal lakadoriba asiba masing thiba lakadoriba haina All Manipur Democratic Women's Association AMDWA ki secretary Ayekpam Asabalana ngasi Major Kulda laiba press club ta pangthokhiba pawgi mifam amada haikre asiba masing thiba laklibara natraga anova karamba amu irang ama thokhan gadoriba no Manipur sida honorable CM Masana so haire Manipur Sarkar ki ashoiba aranba yaukre haida ashoiba aranba yaukhrabadi kari ki damakta ashok kuiraba numitsi bawa ashoiba aranba singdo sendoktriba no miyoi baki punsi campaign ji sin kharakan khana mo sin bayabra mayu makai thadok ki besing du ki mayu makai sabi gani ar mama tanda sagani khangdi mama na I ta ama kai sura ga sagi bayum do mikuk ama dal loina ba mang tahan khari kayo kari da mang tahan gi sarkar gi thoksil thoram lan Manipur da thokliba phuruk ki irang asi lining ga mari leina de lining laishon gi mafam da akai bu pibi ganu haina Forum for Restoration of Peace ki convener asang kasarna haikre mahan haiki me kuntra da Forum for Restoration of Peace na Restoration of Peace and Normalcy haiba wakalon da chathaga doriba rally asi Union Minister Amit Shah su lakadaba maramda permit piraktaba yai adubu Manipur ki mahusagi punsida amuk laknadaba me kuntra da chatrabasu numit amada soidana chatkani haiki akoina rally tawdabase Manipur apunbagi interest da santiamu halakna ningai ki damak da tawdabani aduna rally tawningai silibasida kai ningai tek ningai mo chapweba atumba kanamata section na mi oina community na tawbikigunu aduga rumors su tawbigunu propaganda su tawbigunu masida every section na support tawbigum thoi Hanagi Lieutenant Colonel R.K. Rajendrona Manung Matam Sadran Laikidaba International Peace and Social Advancement if Sana Awabu Pongdokli Haina Lup Asigi Shiron Amana Pongdorli. Shiron Asinhai Masaga Sahi Marpuga Mari Sukraba R.K. Rajendro Asi Lamdam Asigi Oiba Tongan Masokat Torang Tabak Torum Kayada Mangjil Thana Tabak Torum Bamioni. Mahaki Tawana Taibung Mapuging Nakta Ing the Chikna Lairunaba Mapuda Tonizari Haibu Wafamsu Ipsagi Shiron Asina Makataragli. Hojik tholiba irang asigi waroisin ama atubada pubirakuna mahusagi punsida hanjinanaba state amadi central government hotnabiu haina film forum Manipur gi serol amana phongdoragli Siron adun hai matam leidingai ahen balantum amadi miyoibigi punsi mang tak tringai sida state amadi central government na kanglup amatagi maikai da lepi ba towidana ing tappa lamdam ama puraknaba akhanaba thorang athubada sinbi dragadi leipak miyamgi chakhawgi lal amadi civil war ama lakpasu yai hainasu sirol asina makha taragli ngarang Guwahati satuna Union Home Minister Amit Shah unadno wari sanroba Manipur lenga ki BJP ki MLA tara manga gi manungda tara gani thoi ngarang nimidang athengba pung tara ma thuga mini nipurom ta matamda akhanaba flight amada Guwahati dagi imphal da halakre adum oinamak speaker ti saitabata MLA N Rameshwar amasung Ais Robindro di hauji Guwahati le hori hairi imphal tholokraba MLA sing ngasinung thel Union Home Minister Amit Shah ga unarbu paudam pawmisna tamlabiyai hairi Thasi ahumdagi susanpati hawrakiba thogdok uduna maram oiraga ngasi fawbada lamdam asia thokliba thogdok sing asi akan mamong yaning de haina aina thingthaba lalo group National Revolution Front of Manipur NRFM na thadrok pacherol amana harekle
Lup asigi Information and Publicity Secretary Sanajaw Moitay na thalokhiba cherol aduna hai irang asigi spread oiriba singi mathakta khut thaba hulagani nupi angangda pangan kanma kanano haiba adu soidramaki khangal lagani hainasu cherol aduna hairakli Lainga ka suspension of operations su satnariba kuki lalaw lup singi apun balup ama oiriba kuki National Organization KNO amadi United People's Front UPF ki lusing basinga Bart lainga ki Ministry of Home Affairs ki Security Advisor AK Mishra ganga sinungthin Guwahati da unaduna wari sanaragani haire wari sanabal da hauzik oiriba fibam amasung su sak makha tana satnakidra satnaroidra haiba wafam sing khanagani haire Congress hauzik lamdam asida tholiba irang asing mai leana Bart ki President Dorpati Murmu unaduna State asya tholiba paudam ama tamlunabagidama Congress ki MLA mga ngasi numi umamatong pung 33 halakpada Delhi gidamak Imphal Airport agi thadokre khongchat uda CLP gi rusingba o ibobi MPCC ki President K Magisandra MLA K Ranjit TS Lokeshwar amadi o Sujat Kumar Saruk yakhe Hauzik Manipur tholiba irang asi center laingang na thu matamgi manungda akhan mamiyeng sangduna waroi sinama propaganda lamdam sa shanti hanjil hingadabani haina Congress ki lusingba Jairam Ramesh na Union Home Minister Amit Shah da taksin kre Congress ki lusingba Jairam Ramesh na ma ki Twitter hauzik lamdam masida irang tholabasu center laingang na miyeng sangna leithokli masimak political amasung ideology ki khenaba sing leirabra haiba wafam sing thamlakpaga roina BJP ki double engine atha thoktre hainasu phongdorokli Tha sidagi ahumdagi hodna lamdam masida thokliba kanglukki oibi irang asina maram oiraga kuki kulai paiba singna fajin khiba maitai masa Nepal hauzik phawa phom khangna leire makhoi sing adugi manungda khongbongdagi miyoi ani sengmaidagi miyoi ani amasung Bishnupur kendra dagi amasung Bishnupur district dagi miyoi ahumne moredagi sumiyoi manga mangkhibadagi hauzik phawa thiba khangna leire haiba wafam sing leiri bani Hauzik Manipur tholiba kanglukki irang asi nemtha hanaba honabada curfew thamjinba amasung internet thingjinbana irang asi khak nemtha mangamloi haina socio political commentator chongtham bijoina phongdokre mahakna haiki lamdam asida internet thingjalabasu atai state singda thingdabana maram oirga social media da video photo amasung comment kya leptana thagat narakli Chief Minister na tongan ba lebak kai kita bawa form sing amasung kangluk basing imarakta akai ba ugada posting social media thagalabadi FAR lakhut kani haki wa form adu thabak to ina onthok udrei internet thingmana palamda mahi tamli mahiroi kaya sel thab yadabi chara henba faw yawnare amasung dongsa daba kaya mayok dare hairakli ngasi yupung apalom ta matamda moirang kendri manung sanba hauktak amasung ithai ani gilona bada kulai payo masyan gimrakta nongmai kap na kre hairi mapam adui kunjas ni phongwa pawgi matung ni nongmai kap gi makol sing adu matat oina ta phangnakhi haujik phawbi oina nongmai kap ni ba adu gi chapsa paw phongba gamdri Ranjan ngarang numidang pung apalom ta ko matamda Ilimnum Police Station gi manung sanba kong manadai ba nikai de leiba Union Minister of External Affairs and Education puriba Dr. Akedan ni mayumda khoisaw na miyam thomjin bagloy nung thajin kre khoisaw na miyam singa minister gi sumang da khamnu thamma gari ama mai tha kre miyam gi irang adu laksin da bahona da police na masing yang lob tiar gas sing kap kre hairi ngarang numidang pung apalom makhairong ta ko matamda Bishnupur district ki manung sangba tong lawbida kuki khulai fai basingna trong lawbida leiba Gopi Mohan from haina khangna ba mafam adu sawa yum ama mai tharamle numidang pung tara makhai henba fawbada yum adu mai saki thok adu hek thok kiba bai kai adum nomai kape konjel sing mya mata phongna ki hairi Tha si ahumdagi Susanpati hawrakhiba thokdok aduna maram oiraga ngasi fawbada lamdam asya thokliba thokdok sing asi akan mamong da yaning de haina aina thingthaba lalo group National Revolution Front of Manipur NRFM na thadrok pacherol aman harekle lup asigi Information and Publicity Secretary Sanajaw Moitay na thadrok pacherol aduna hai irang asigi spread oiriba singi mathakta khut thaba hulagani nupi angangda pangan kanma kanano haiba du soidramaki khangal lagani haina su zero aduna hairakli